ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕ ꯑꯔꯦꯝꯕ ꯃꯄꯣꯛꯅꯤ ꯀꯥꯏꯅꯅꯤꯡꯗꯕꯅ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯐꯤ ꯂꯧꯁꯟꯕ ꯂꯥꯛꯄꯗ ꯚ꯭ꯌꯨꯁꯦ ꯌꯦꯡꯍꯟꯒꯦ ꯇꯧꯔꯤꯅꯤ ꯃꯌꯥꯝꯗ ꯁꯤꯁꯦ ꯑꯩꯒꯤ ꯌꯨꯝ ꯃꯊꯛꯇꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯨ ꯌꯦꯡꯁꯤ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯔꯤꯅ ꯁꯣꯝꯗ ꯁꯤꯁꯦ ꯁꯤꯒꯤ ꯚ꯭ꯌꯨ ꯋꯥꯏꯗ ꯚ꯭ꯌꯨ ꯁꯤꯁꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯒꯅ ꯐꯤ ꯐꯧꯔꯤ ꯃꯌꯥꯝ ꯐꯤ ꯂꯧꯁꯟꯕ ꯂꯥꯛꯄꯗ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯇꯧꯒꯦꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅ ꯃꯈꯥꯗ ꯑꯍꯟ ꯑꯃꯈꯛꯅꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯗꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯤ ꯃꯈꯥꯗ ꯇꯤꯜꯂꯤ ꯆꯠꯅꯗꯔꯦ ꯑꯍꯟ ꯑꯃ ꯂꯩꯇꯦ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯅꯤꯌꯣꯝꯗ ꯀꯩꯀꯩ ꯇꯧꯔꯤ ꯁꯤꯅꯤ ꯁꯣꯝꯗꯅ ꯁꯟ ꯁꯦꯠꯇꯤꯡꯒꯤꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯖꯨꯕꯤ ꯄꯥꯝꯕꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯑꯥꯗꯩꯁꯦ ꯂꯐꯨ ꯊꯔꯣꯅꯤ ꯂꯐꯣꯏ ꯄꯥꯜꯂꯤꯅꯤ ꯁꯤ ꯂꯐꯨ ꯊꯔꯣꯅꯤ ꯀꯅꯥꯝꯅ ꯍꯦꯛꯄꯤꯗ꯭ꯔꯦ ꯁꯤꯁꯦ ꯖꯪꯒꯜ ꯑꯣꯏ ꯂꯩꯔꯦ ꯁꯤ ꯖꯒꯥꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯂꯐꯨ ꯊꯔꯣꯅꯤ ꯁꯤꯁꯦ ꯁꯣꯝꯗꯅ ꯖꯨꯕꯤ ꯁꯤ ꯂꯐꯨ ꯊꯔꯣꯁꯦ ꯌꯦꯡꯉꯨ ꯐꯖꯕꯅ ꯑꯗꯨꯒꯤ ꯁꯤꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯤ ꯁꯤ ꯄꯥꯝꯕꯤꯁꯤꯁꯨ ꯁꯨꯝ ꯐꯖꯕꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯊꯝꯕꯤ ꯁꯤꯁꯦ ꯖꯨꯕꯤ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯍꯟꯅꯤꯡꯅ ꯑꯩ ꯇꯧꯔꯝꯕꯅꯤ ꯃꯌꯥꯝꯗ ꯁꯟꯗꯥꯒꯤ ꯃꯇꯝ ꯁꯟꯗꯥꯗꯤ ꯅꯨꯃꯤꯠ ꯆꯪꯉꯝꯗꯥꯏꯒꯤ ꯃꯇꯝꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯕꯅꯤ ꯆꯨꯕꯤꯅꯦ ꯂꯐꯣꯏꯅꯦ ꯂꯣꯏ ꯄꯥꯜꯂꯦ ꯁꯣꯝꯗꯁꯨ ꯖꯨꯕꯤ ꯉꯥꯛꯇꯅꯤ ꯃꯊꯛꯇ ꯁꯤ ꯚ꯭ꯌꯨꯁꯦ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯅ ꯇꯧꯔꯝꯕꯅꯤ ꯊꯝꯃꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯝꯃꯒꯦ ꯍꯜꯂꯣ ꯃꯌꯥꯝ ꯁꯤꯁꯦ ꯆꯥꯍꯧꯒꯤ ꯆꯦꯡꯅꯤ ꯆꯥꯍꯧ ꯆꯦꯡꯒꯤ ꯄꯥꯎꯗꯔꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯪꯀꯥꯗꯩ ꯄꯤꯔꯛꯏꯅꯤ ꯁꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐ꯭ꯔꯦꯁ ꯃꯥꯅꯦ ꯑꯣꯔꯤꯖꯤꯅꯦꯜꯗꯣ ꯄꯤꯌꯣꯔꯗꯣ ꯐꯪꯗ꯭ꯔꯦ ꯌꯥꯝꯅ ꯍꯥꯟꯅꯗꯤ ꯃꯥꯅꯦ ꯄꯤꯌꯣꯔꯗꯣ ꯆꯥꯍꯧꯒꯤ ꯇꯟꯁꯤꯒꯁꯦ ꯑꯦꯛꯗꯝ ꯁꯣꯐꯠ ꯑꯣꯏꯕꯅꯤ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯆꯥꯖꯥꯛ ꯈꯔ ꯌꯥꯟꯕꯅꯤꯅ ꯈꯤꯇꯪ ꯀꯟꯇꯛ ꯇꯧꯔꯤ ꯑꯗꯨꯁꯨ ꯄꯤꯔꯛꯏꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ ꯆꯥꯍꯧꯒꯤ ꯇꯟꯗꯣ ꯑꯩ ꯁꯦꯝꯃꯒ ꯆꯥꯒꯦ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯌꯦꯡꯍꯜꯂꯛꯄꯅꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯍꯧꯒꯤ ꯇꯟ ꯍꯧꯔꯤ ꯆꯥꯍꯧꯒꯤ ꯇꯟꯁꯦ ꯇꯣꯠꯂꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯇꯟ ꯑꯗꯨꯃꯥꯏꯅ ꯇꯣꯠꯂꯒꯅꯦ ꯃꯇꯨꯝ ꯂꯠꯇꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯗꯣꯏꯕ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯂड्डू ꯑꯗꯨꯃꯥꯏꯅ ꯑꯁꯤꯁꯤꯅ ꯂड्डू ꯑꯗꯨꯃꯥꯏꯅ ꯇꯠꯂꯅꯤ ꯔꯥꯎꯟ ꯇꯧꯔꯒ ꯑꯁꯨꯃꯥꯏ ꯄꯦꯔꯥ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯦꯞꯁꯦ ꯇꯧꯗꯣꯏꯕ ꯇꯟꯁꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯁꯤ ꯑꯩꯅ ꯆꯥꯍꯧꯒꯤ ꯇꯟꯁꯦ ꯇꯣꯠꯂꯦ ꯇꯟ ꯇꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯂꯣꯏꯔꯒ ꯏꯁꯤꯡꯗꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯣꯠꯇꯣꯏꯅꯤ ꯌꯥꯝꯍꯜꯂꯣꯏ ꯁꯨꯃꯥꯏꯅ ꯂड्डू ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯂड्डू ꯑꯗꯨꯃꯥꯏꯅ ꯔꯥꯎꯟ ꯇꯧꯔꯒ ꯂꯥꯁꯇ ꯄꯦꯔꯥ ꯑꯗꯨꯃꯥꯏꯅ ꯁꯤ ꯁꯦꯞꯇ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒꯤ ꯌꯦꯡꯍꯟꯒꯦꯅ ꯇꯧꯔꯤꯅꯤ ꯀꯃꯥꯏꯅ ꯍꯧꯔꯤ ꯌꯦꯡꯁꯤꯀꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯁꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯉꯁꯥꯏꯒꯤ ꯆꯥꯍꯧ ꯇꯣꯠꯅ ꯊꯝꯕꯗꯣ ꯆꯥꯍꯧꯒꯤ ꯇꯟꯗꯣ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯦꯝꯃꯒ ꯍꯧꯖꯤꯛ ꯊꯥꯎꯗ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯍꯧꯗꯣꯏꯅꯤ ꯇꯟꯁꯦ ꯆꯥꯍꯧꯒꯤ ꯇꯟ ꯑꯅꯞꯄꯅꯤ ꯁꯤꯁꯦ ꯇꯣ ꯑꯩ ꯁꯤ ꯂꯣꯏꯔꯒꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯌꯦꯡꯍꯜꯂꯤꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯍꯧꯕꯗꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯒꯦꯀꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯅꯦ ꯆꯥꯍꯧꯒꯤ ꯇꯟꯒ ꯁꯪꯒꯣꯝꯒ ꯆꯥꯅꯤ ꯑꯗꯣ ꯑꯩꯅ ꯃꯁꯥꯅ ꯍꯧꯔꯤꯕ ꯆꯥꯍꯧꯒꯤ ꯇꯟ ꯑꯩꯈꯣꯏ ꯀꯩꯅꯣꯗꯩ ꯄꯤꯔꯤꯅꯤ ꯂꯪꯀꯥꯗꯩ ꯄꯨꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯥꯍꯧꯒꯤ ꯄꯥꯎꯗꯔꯗꯣ ꯆꯦꯡꯒꯤ ꯄꯥꯎꯗꯔꯗꯣ ꯑꯗꯣ ꯁꯤꯁꯤ ꯌꯦꯡꯉꯨꯁꯦ ꯆꯥꯍꯧꯒꯤ ꯇꯟ ꯁꯤꯒ ꯁꯪꯒꯣꯝꯒ ꯆꯥꯗꯣꯏꯕ ꯁꯤꯅꯤ ꯍꯥꯟꯅꯗꯤ ꯁꯤꯁꯦ ꯌꯥꯝꯅ ꯊꯣꯠ ꯂꯥꯎꯔꯝꯃꯤ ꯁꯣꯐꯠ ꯑꯣꯏꯔꯝꯃꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯤ ꯀꯩꯅꯣꯁꯦ ꯆꯥꯍꯧꯁꯦ ꯍꯧꯖꯤꯛ ꯃꯤꯛꯁ ꯑꯣꯏꯔꯦ ꯈꯔ
เดี๋ยวคนที่สิ่งนี้ค่อยสูมิเตยี่ค่อยน่าสิกเลยนี่มาปานได้แบบนี้นะค่อยมิเตยี่กะริอาจารย์เธอเลยอาจารย์ปวดเห็นว่าเขาว่ามีกิจพิธามาเลยนะเนี่ยค่อยจะจะเขาตันเลยให้นะค่อยขายว่ะเดี๋ยวยี่จริงๆเนี่ยตัวนี้ไม่ยอมตัวใช้แชร์ตัวนี้นะ